ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯖꯔꯦ ꯖꯦꯔꯨꯝ ꯊꯣꯡꯕꯒ ꯑꯗꯨꯗꯒꯤ ꯉꯧꯊꯣꯡ ꯑꯃꯒ ꯑꯗꯨꯗꯒꯤ ꯁꯤꯡꯖꯨ ꯑꯃꯒ ꯑꯗꯨꯗꯒꯤ ꯑꯃꯦꯠꯄꯤ ꯑꯃꯒ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯒꯦ ꯀꯅꯥ ꯊꯣꯡꯉꯤꯅꯣ ꯖꯦꯔꯨꯝ ꯊꯣꯡꯕꯁꯦ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯒꯦ ꯃꯥꯒꯤ ꯆꯦꯅꯦꯜ ꯂꯩꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯕꯥꯅꯤ ꯃꯁꯦ ꯅꯧꯅ ꯍꯪꯖꯕꯅꯦ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯗꯨ ꯂꯥꯏꯛ ꯁꯦꯌꯔ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯋꯔ ꯆꯦꯅꯦꯜ ꯅꯪꯒꯤ ꯆꯦꯅꯦꯜ ꯅꯥꯃꯤꯅꯥ ꯈꯪꯉꯕ ꯖꯦꯔꯨꯝ ꯍꯥꯟꯅ ꯄꯥꯏꯒꯦ ꯇꯧꯔꯤꯕ ꯖꯦꯔꯨꯝ ꯊꯣꯡꯕꯩ ꯇꯥꯔꯦ ꯑꯩꯈꯣꯏ ꯕꯥꯅꯤ ꯖꯦꯔꯨꯝ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯗꯤ ꯂꯣꯏꯅ ꯑꯌꯥꯝꯕ ꯖꯦꯔꯨꯝ ꯄꯥꯝꯃꯦ ꯑꯩꯈꯣꯏ ꯖꯦꯔꯨꯝꯅ ꯊꯋꯥꯏꯅꯤ ꯆꯥꯕ ꯍꯧꯖꯔꯒꯦ ꯍꯥꯎꯋꯤ ꯏꯅꯥꯎꯅꯨꯄꯤꯅ ꯂꯣꯏ ꯊꯣꯡꯕꯤꯔꯤꯅꯦ ꯑꯩꯗꯤ ꯏꯄꯥꯝꯗ ꯂꯥꯛꯆꯔꯤ ꯏꯅꯥꯎꯅꯨꯄꯤꯅ ꯂꯣꯏ ꯊꯣꯡꯕꯤꯔꯦ ꯉꯧꯊꯣꯡꯗꯩ ꯀꯩꯗꯩ ꯑꯩꯅ ꯁꯦꯝꯕ ꯈꯣꯠꯄ ꯑꯣꯏꯖꯔꯦ ꯑꯩꯅ ꯆꯥꯕ ꯑꯣꯏꯖꯔꯦ ꯑꯗꯣ ꯀꯠꯇꯟꯅꯤꯁꯦ ꯌꯥꯝ ꯊꯤꯅ ꯀꯠꯇꯟꯅꯤꯁꯦ ꯃꯥ ꯑꯣꯔꯗꯔꯗꯅꯤ ꯇꯧꯗꯣꯏꯕ ꯃꯄꯨꯟꯁꯤꯒꯤ ꯃꯥꯅ ꯊꯣꯡꯕ ꯆꯥꯖꯗ꯭ꯔꯤ ꯄꯤꯖꯒꯅꯤ ꯅꯣꯡꯃ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯤꯅ ꯍꯥꯏꯕ ꯆꯦ ꯁꯨꯅꯤꯇꯥ ꯂꯥꯛꯑꯦ ꯑꯩꯅ ꯊꯣꯡꯕꯤꯔꯦ ꯅꯪꯅ ꯁꯦꯝꯃꯦ ꯃꯥꯏ ꯊꯕꯛꯇꯤ ꯀꯣꯟ ꯐꯦꯡꯕꯅꯦ ꯑꯩꯈꯣꯏ ꯊꯕꯛ ꯍꯪꯖꯟꯅ ꯊꯣꯛꯑꯦ ꯄꯥꯝꯒꯤ ꯆꯥꯛ ꯌꯦꯟꯖꯥꯡ ꯌꯥꯝ ꯍꯥꯎꯔꯤ ꯉꯧꯊꯣꯡꯗꯤ ꯌꯥꯝ ꯍꯥꯎꯋꯤ ꯑꯃꯦꯠꯄꯤꯁꯨ ꯍꯥꯎꯋꯤ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯂꯩ ꯀꯃꯥꯏꯅ ꯉꯣꯛ ꯆꯥꯎꯗꯗꯤ ꯆꯥꯛ ꯌꯦꯟꯖꯥꯡ ꯄꯨꯝꯅꯃꯛ ꯏꯟꯀꯝꯄ꯭ꯂꯤꯠ ꯑꯣꯏ ꯉꯁꯤ ꯆꯥꯖꯒꯦ ꯅꯪ ꯍꯪꯒꯥꯝ ꯌꯥꯝ ꯄꯥꯝꯃꯤ ꯆꯥꯛꯀꯣꯠꯂ ꯆꯥꯕ ꯑꯩꯅ ꯌꯥꯝꯅ ꯑꯃꯦꯠꯄꯤꯁꯨ ꯀꯣꯠꯂꯁꯨ ꯍꯥꯎꯋꯤ ꯍꯪꯒꯥꯝꯁꯤꯁꯨ ꯍꯟꯗꯛꯀꯤ ꯍꯪꯒꯥꯝ ꯊꯣꯛꯂꯛꯄꯗꯒꯤ ꯍꯪꯒꯥꯝ ꯆꯝꯐꯨꯠ ꯆꯥꯗ꯭ꯔꯤꯅꯦ ꯑꯩꯈꯣꯏꯗꯨꯒ ꯂꯩꯁꯤꯡꯒ ꯆꯥꯟꯅꯗꯦꯕ ꯍꯪꯒꯥꯝ ꯀꯔꯤꯒꯤꯅꯣꯗꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯌꯦꯟ ꯊꯣꯡꯕ ꯑꯗꯨꯗꯒꯤ ꯑꯃ ꯊꯣꯡꯕꯒꯗꯤ ꯅꯣꯏ ꯑꯗꯨꯝ ꯔꯨꯝꯗ ꯑꯩꯈꯣꯏ ꯑꯗꯨꯒ ꯆꯝꯐꯨꯠ ꯑꯣꯏꯅꯗꯤ ꯆꯥꯗ꯭ꯔꯤ ꯍꯟꯗꯛꯀꯤ ꯃꯌꯥꯡ ꯀꯗꯣꯏꯕ ꯇꯣꯠꯇꯕ ꯌꯥꯝꯅ ꯁꯨꯅꯤꯇꯥꯅ ꯂꯩꯔꯛꯄ ꯖꯦꯔꯨꯝꯁꯦ ꯑꯩ ꯑꯗꯨꯃꯥꯏꯅ ꯃꯥꯜꯂꯤꯕꯣ ꯆꯥꯎꯔꯖꯥꯠꯅꯤ ꯖꯦꯔꯨꯝꯗꯤ ꯃꯤꯒ ꯁꯤꯌꯔ ꯇꯧꯅꯤꯡꯗꯦ ꯑꯇꯩ ꯑꯇꯩ ꯁꯤꯌꯔ ꯇꯧꯔꯁꯨ ꯁꯅꯥ ꯋꯥꯏꯔꯁꯨ ꯋꯥꯏꯕ ꯖꯥꯠꯅꯤ ꯖꯦꯔꯨꯝꯗꯤ ꯄꯤꯖꯅꯤꯡꯗꯦ ꯑꯩꯒꯤ ꯁꯔꯨꯛ ꯅꯪꯒꯤ ꯁꯔꯨꯛ ꯁꯤꯗꯤ ꯑꯗꯨꯝꯒꯤ ꯆꯦꯡꯅ ꯑꯗꯨꯅꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯤꯁꯦ ꯍꯥꯎꯕ꯭ꯔꯥ ꯄꯨꯛꯁꯨ ꯂꯨꯝꯗꯕꯅꯤ ꯆꯥꯔꯒ ꯆꯥ ꯂꯣꯏꯔꯒ ꯄꯨꯛ ꯂꯨꯝꯃꯤ ꯁꯣꯏ ꯆꯥꯔꯒꯅꯅꯦ ꯀꯨꯏꯔꯦ ꯆꯥꯗꯕ ꯖꯥꯡꯕꯅꯤ ꯍꯥꯎꯔꯦ ꯍꯥꯎꯔꯦ ꯏꯅꯥꯎꯅꯨꯄꯤꯅ ꯊꯣꯡꯕ ꯆꯥꯛ ꯌꯦꯟꯁꯥꯡꯁꯦ ꯍꯩꯔꯦ ꯑꯩꯈꯣꯏ ꯏꯅꯥꯎꯅꯨꯄꯤꯁꯨ ꯍꯩꯕꯅꯤ ꯁꯨꯝ ꯊꯣꯡ ꯂꯩꯔꯕꯅꯤꯅ ꯑꯩꯇꯅꯤ ꯈꯔ ꯊꯣꯡꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯅꯨꯄꯤꯁꯦ ꯉꯁꯤ ꯀꯦꯃꯦꯔꯥ ꯁ꯭ꯇꯦꯟ ꯑꯣꯏꯖꯔꯦ ꯃꯥꯁꯦ ꯑꯍꯥꯟꯕꯗ ꯆꯥꯛ ꯄꯤꯖꯊꯣꯛꯑꯦ ꯑꯩꯈꯣꯏꯒꯤ ꯀꯦꯃꯦꯔꯥꯃꯦꯟ ꯑꯩꯈꯣꯏꯅ ꯆꯥꯛ ꯊꯤꯔꯒꯁꯨ ꯆꯥ ꯐꯪꯗꯅ ꯁꯨꯃꯥꯏꯅ ꯇꯉꯛ ꯇꯉꯛ ꯌꯦꯡꯂꯤ ꯆꯥꯛꯁꯦ ꯑꯩ ꯆꯥꯛꯁꯦ ꯆꯥꯃꯜꯂ ꯃꯥꯜꯂꯦ ꯂꯣꯏ ꯆꯥꯡꯉꯝꯃꯅꯤ ꯈꯜꯂꯦꯗ ꯆꯥꯎꯋꯦ ꯑꯩꯗꯨ ꯌꯥꯝꯗꯤ ꯆꯥꯗꯦꯗ ꯆꯥꯛꯇꯨꯗꯤ ꯉꯧꯊꯣꯡꯁꯦ ꯍꯥꯎꯇ꯭ꯔꯥ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯗꯕ ꯀꯨꯏꯗ꯭ꯔꯤꯕꯦꯝ ꯃꯥ ꯑꯣꯛꯇꯣꯕꯔꯗꯅꯤ ꯆꯥꯃꯤꯟꯅꯈ꯭ꯔꯤꯗꯣ ꯃꯅꯤꯅꯦ ꯀꯩꯅꯣꯒꯤꯗꯣ ꯖꯦꯅꯝꯒ ꯊꯣꯡꯕꯁꯦ ꯍꯥꯎꯋꯦ ꯇꯤꯜꯍꯧ ꯆꯅꯝꯒ ꯊꯣꯡꯕꯕꯨꯗꯤ ꯖꯦꯅꯝꯅ ꯍꯥꯎꯕꯅꯦ ꯑꯩ ꯇꯤꯜꯍꯧ ꯆꯅꯝꯁꯨ ꯍꯥꯎꯋꯦ ꯑꯩ ꯑꯍꯥꯟꯕ ꯆꯥꯔꯤꯅꯤ ꯅꯠꯇꯦ ꯖꯦꯅꯝꯅ ꯁꯣꯛ ꯇꯧꯕꯁꯦ ꯑꯩ ꯖꯦꯔꯨꯝ ꯊꯣꯡꯕ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯋꯦ ꯍꯥꯎꯋꯦ ꯁꯤꯡꯖꯨꯒꯁꯦ ꯑꯩꯈꯣꯏ ꯅꯦꯅꯥ ꯁꯣꯏꯔꯤꯅꯦ
ให้กินจังเลย giờ mình sẽ đi về lấy nán cái chay này giờ กายเนี่ย bà muốn xuống bàn là ngầu thung thì rằng là nó hỏi นั่งกับพี่ทานได้ ta hình là sao กูจะไม่เลยว่าปลามันไม่เงี้ยเลย hình cái đấy tôi คือ bảo ปลาเจ้าเถอะแบบนี้นะกูจะไม่ให้จำกันนี่ cái chả xài với nhau là gì มึง biết จำตำหนิฉันอะไรเนี่ย một tí tàu không ชอบเป็นจังด้วยไอ้อะไรอย่างเงี้ยในปานิปุริโนมาเชลเลนส์จ้ะปานิปุริเชลเลนส์ขนาดจังกี่เด้ง anh biết chân gì kìa nó ngày nữa quỳ chứ quỳ nhỉ cái tấm quỳ này mà đấy มันไม่ได้มีใช่ khoai đi cầm giờ bàn mà lúc thì chắc á tăng chắc tổ cái tụt về lát ta cũng hao mình ไอ้กดบ้านที่ทำทำเลย cái nó mình ให้ดูน้ำตะเปรย์จักจับข้ากระจางเรียกมันพอดีมองนี่หน้าพวกแต่บางยันในตาบนมองไปจะไปอะไร mà cái gì thằng gì mà nó làm vậy ข้างในก็ไอ้ชาพี่ดูตามันเคยใกล้นี่ก่อน cái bị gì ด้วยเหลือมาที่ไม่ทามันเครียดประจำเนี่ยไม่ไม่ tôi phải đi มา cái ที่กระทามัน mà mày mà cái đấy cái bị cái sinh lý mày đặt thế này đâu จุ่มเกียร์ชูไปไปน้องเซอุจงอาเซ่ ừ. น้ำฮาวมันเฮเลสปุ๊บ đây có thế này mà con này ngầm mí nè cảm giác cả thân người mà nó sao rồi ngầm chết rồi นี่ลำโพงเราเลยโซ่ไปเลยชาเลยจำมันนี่นะต้องงามสันหนึ่งปะ ừ. ôi cái ngầm rồi rồi อืม nó chào mà cái hai bên là đã thân người đấy ไม่ได้จิกังลาเลยหรอไอ้โอ้ยเป็นมังกรจ้า last kiss của bố chỉ đi chào เดี๋ยวมันเลยหรอปะอันนี้มอตัวจะหายปะให้แน่ปะ
ꯑꯩꯅ ꯍꯥꯞꯆꯤꯜꯂꯛꯀꯥꯟꯗ ꯄꯪ ꯍꯥꯞꯇ ꯑꯩꯁꯤꯕꯨ ꯀꯩꯅꯣꯅꯦ ꯗꯦꯡꯒꯤ ꯃꯥꯜꯂꯦꯕ ꯁꯨꯔꯤꯉꯩ ꯆꯪꯕ ꯗꯦꯡꯒꯤ ꯃꯥꯜꯂꯦꯕ ꯀꯩꯅꯣ ꯁꯨꯔꯤꯉꯩ ꯆꯪꯕ ꯑꯩ ꯉꯝꯖꯔꯣꯏ ꯍꯥꯞꯆꯤꯜꯂꯦ ꯅꯪ ꯑꯩ ꯃꯥꯟꯕꯁꯦ ꯑꯗꯨꯝ ꯉꯥꯛꯇ ꯄꯣꯔꯛꯑꯒ ꯅꯪ ꯉꯁꯤꯁꯦ ꯑꯗꯨꯝ ꯈꯨꯠꯆꯥꯎ ꯑꯃ ꯅꯤꯡꯉꯣ ꯍꯥ ꯑꯩ ꯈꯜꯂ ꯄꯣꯔꯛꯏꯕ ꯅꯪꯅ ꯈꯜꯂꯤ ꯁꯨꯖꯥꯟ ꯆꯥꯕ ꯖꯦꯔꯨꯝ ꯀꯗꯥꯏꯗꯅꯣ ꯁꯨꯡꯆꯨ ꯎꯖꯗ꯭ꯔꯦ ꯑꯗꯨꯁꯨ ꯕꯣꯏꯂꯔ ꯖꯦꯔꯨꯝꯗ ꯑꯌꯥ ꯁꯤ ꯅꯀꯂꯤ ꯖꯦꯔꯨꯝ ꯑꯣꯏ ꯃꯥꯜꯂꯦꯅꯦ ꯁꯨꯃꯥꯏꯅ ꯑꯅꯤ ꯆꯥꯎꯋꯦꯕ ꯉꯁꯥꯏꯁꯨ ꯁꯨꯝ ꯌꯥꯝ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯂꯣꯏꯁꯜꯂꯦꯕ ꯂꯥꯁꯇ ꯖꯦꯔꯨꯝꯁꯤꯒ ꯀꯤꯒꯤꯅꯦ ꯏꯁꯥꯒ ꯊꯨꯀꯠꯈꯔꯦꯕ ꯑꯩꯒꯤꯗꯤ ꯑꯣꯏꯗꯕꯅꯤꯅ ꯄꯨꯔꯥ ꯂꯦꯝꯃꯤꯁꯦ ꯑꯣꯏꯔꯦꯅ ꯆꯥꯕꯗꯣ ꯉꯝꯗꯕ ꯌꯥꯝꯅ ꯆꯥꯛꯇꯗꯤ ꯅꯪꯒꯤꯁꯦ ꯑꯃꯈꯛꯇꯪ ꯅꯪꯒꯤꯁꯨ ꯑꯅꯤ ꯆꯥꯔꯝꯃꯤꯁꯦ ꯎꯗ꯭ꯔꯥ ꯖꯒꯥ ꯑꯅꯤ ꯈꯥꯛꯑꯝꯃꯤꯁꯦ ꯎꯕ꯭ꯔꯥ ꯑꯩꯗꯣ ꯑꯅꯤꯗꯤ ꯃꯔꯨꯝ ꯑꯃꯇꯪꯗꯅꯤ ꯌꯥꯎꯔꯝꯃꯤꯗꯣ ꯑꯩꯗꯤ ꯑꯅꯤ ꯁꯨꯔꯝꯃꯦ ꯁꯤꯕꯨ ꯅꯀꯂꯤ ꯖꯦꯔꯨꯝꯗꯨꯅꯤꯅꯦ ꯁꯦ ꯀꯤꯕꯨ ꯀꯤꯖꯩ ꯆꯥꯕ ꯀꯤꯖꯩꯀꯣ ꯃꯌꯥꯝ ꯐꯔꯦ ꯃꯌꯥꯝ ꯕ꯭ꯂꯣꯛꯁꯦ ꯑꯁꯤꯒ ꯂꯣꯏꯁꯟꯖꯔꯒꯦ ꯉꯁꯤꯒꯤ ꯃꯇꯥꯡ ꯚꯤꯗꯤꯑꯣꯁꯤꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯍꯥꯞꯄꯔꯣꯏ ꯃꯥꯒꯤ ꯆꯦꯅꯦꯜꯗ ꯑꯣꯏꯅ ꯍꯥꯞꯄꯅꯤ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯃꯉꯣꯟꯗꯁꯨ ꯇꯧꯕꯤꯌꯨ ꯅꯧꯅ ꯊꯥꯡꯖꯕꯇ ꯉꯥꯏꯔꯦꯕꯀꯣ ꯐꯔꯦ ꯑꯗꯣ ꯃꯌꯥꯝ Thank you Bye for bye. watching our videos. Bye bye.